ngasi phongkiba tongan ba Manipuri si phongsing amasung thokiba thawdo wathoksing digi maruibi ipausing myamna thamjigi ahanmada hoyelan pawdigi lakusaraga Manipur gi Kuki singna khundaba singda platinum marang kaina phangni platinum sing asigi mining contract modina adani da pining badagi BJP na lan thowan mani Ambekar ngasi phawba numit chamani suraklaba Kuki zo militant singna lisang sitna Manipur gi ngang phaingalak diba mitai singna onchinduna satharak diba tamthiraba lan asi Prime Minister Narendra Modi na industrialist amas oiriba maki maru adani da Manipur gi Kuki singna khundaba singi lamsingda paksal phangniba platinum reserve ki mining contract pining badigi thawoina mai susinduna tholakpani haina Banjit Bahujan Agadi DPA gi President Prakash Ambedkar na thawna phana pawmising phungdokre wafam singarang Mumbai gi Aurangabad ki mafam amada ma na pawmising phungdokhibani BBA gi saknairaba President Prakash Ambedkar na pawmising makhatana hai Manipur hauji thokliba tamthiraba thagdoksing asi lengak pairiba BJP na thawoina mai suduna thokanmani maramdi North Eastern State asigi platinum ki mining contract saknairaba industrialist amada BJP na kushinaba pame Manipur gi Kuki sina khundari bisingi pak saraba mafam singda platinum gi reserves phangi maram sina Prime Minister Narendra Modi na mafam sida phangliba platinum mining gi khudong saba singma ki marup adani da piba pami maram sina Manipur haujuk oirakliba piba masi platinum singa sigi mining contract piba yanaba khujul thorang man hakip maana makhatana phungdokhibada lanai miwe amada platinum gi mining rights piba gi mayokta lepliba Kuki furup singu mayok nganabagi damak center da leiriba BJP na Assam go tainaba Manipur gi tampak lamda leiriba maitai singna talakliba reservation issue si khujul thorang oina puthokna haki amasum platinum gi mining rights asi mitai furup nasu makhoi gi ni haina lobugum Kuki nasu satmana na khali maramaduna furup ani sigi marakta amaga khana handuna platinum singa sibu mining tawbigi hakla nai mi amada piu yanabagi damakta sinba sawula longa manaki loinana platinum mining contract asi lanai mi amada pirabadi yamlaba sendong sing phangmang mani maramdi platinum asi sanadagi ju hena mamal yamanina haina su BBA gi President Prakash Ambedkar na pawmi sing na makhatana phongdo ken makasa tarak po na to papawna laimakong army ke manung thabak suba mitay contractor ama ke masigi get number 3 di Kuki militants na namdun farga puna bohon na namle me ahum di Kuki zo narco militants na Manipur gi tongan administration pigadabani habigi demanda mitay sina onsin na sa tharaliba tamthiraba lana singa sinong manini asida khara tharaklabra habigi ong hangnarinai gi sairakta laimakong na laiba army ke manung thabak suba contractor mitay ma ke masigi get number 3 da sangna ba entry tawringa da Kuki militants na namdun farga puna na bohon na ramadi samnatan thore thawdo singa sinung tulpung mariga makhairam tarakpada thokibane Kuki militants singi makhutigi tekta kaitan nan thokoroba mi isiki maming nongthombam thoiba sei humfuga matui kawi apokpa NDI makawi army ke masiga kilometer amarum da maklap na lairiba kanto sabal dagini ngasigi thagdo sigi matang makna pauksi isi hai laimakong army ke manung tongan ma thabak masa contract oina lauduna suriba contractor singi association laimakong MES Military Engineering Service Contractors Association gi suma hausi advisor oiribani aduga mahak masamak su Military Engineering Service ki manung sanma thabak sing contract oina lauduna surokliba army ke masigi makok thongba authority singna approve tawraba contract ramani housing mahak ke masigi manung da repairing work yauna ke manung da leiba helipad ka mari leinaba 27 RNO haina khangnaba mafam amagi yum masa masabagi thabak tarakpani thaba asigi estimated cost na lupa lakh tararam da neki thaba as ayama saruk lusilaglabasu mapung phana lusindrabadi phangwam thokliba sales sing phangma yadabana lusinana bakana honarakibani masigi damak yum sabagi thabak suriba mystery singna hairakpadigi ngasima ki masanu pagi nauna leiba aduga registration tawnabigi process tawriba angobo masugi tata music amada nung leingoi simena madi thabak subura sang atai masak sing yauna ising phawba hondok punjin tawrubani yum sabada sang polam sing sita tata music sita hapna ohumnak mayumdagi honjenduna thabak mafamna thadaraba matung simen bag ani khaka nung kharaga wat kane hena mystery sing hairakpadigi marirak subu oina polam sing si thin masalobani handak kang masal gilan tholak badagi laimakong army kem gi authority singa masum KMC gi akoy bada laiba khul singi sip singa yana bagi matungina kem manung da thabak suriba miyoi singa masum contractor singa sigi sathok singi thabasi laimakong army kem gi main road ta tawbagi mohta KMC saru ama oina lairiba ex serviceman colony rom oina sathok sin tawna bahairak badagi ngasi sumha khairiba lambi asomda satun army kem manung da thabak suriba mystery singi
ꯃꯅꯥꯛꯇꯝꯅ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯊꯤꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯀꯦꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯕꯗ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯆꯦꯛ ꯄꯣꯁ ꯁꯟꯇ꯭ꯔꯤ ꯄꯣꯏꯟꯠ ꯁꯤꯡꯗ ꯂꯩꯔꯝꯕ ꯑꯥꯔꯃꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅꯗꯤ ꯃꯍꯥꯛꯄꯨ ꯁꯛꯈꯪꯕꯒ ꯂꯣꯏꯅꯅ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯕ ꯄꯤꯔꯛꯈꯤ ꯑꯗꯨꯕꯨ ꯑꯍꯨꯝꯁꯨꯕ ꯆꯦꯛ ꯄꯣꯁ ꯁꯟꯇ꯭ꯔꯤ ꯄꯣꯏꯟꯠꯗ ꯆꯪꯅꯅꯕ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯑꯦꯟꯇ꯭ꯔꯤ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯒꯥꯔꯤ ꯃꯆꯥ ꯑꯃꯗ ꯂꯥꯛꯈꯤꯕ ꯃꯀꯣꯛꯇ ꯐꯤ ꯑꯃꯨꯕ ꯌꯦꯠꯄ ꯀꯣꯃꯦꯠ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯑꯅꯤꯅ ꯃꯍꯥꯛꯄꯨ ꯈꯝꯅꯈꯤ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯅꯍꯥꯛ ꯃꯤꯇꯩ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯅꯁꯨ ꯃꯤꯇꯩꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ ꯃꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁ ꯑꯗꯨꯅ ꯃꯤꯇꯩ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯗ ꯆꯪꯂꯛꯂꯤꯕꯅꯣ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯗ ꯆꯪꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯀꯟꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯗꯝꯂꯛꯈꯤ ꯅꯣꯡꯃꯩ ꯑꯆꯧꯕꯗꯤ ꯄꯥꯏꯔꯛꯇ꯭ꯔꯒꯁꯨ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯅꯣꯡꯃꯩ ꯃꯆꯥ ꯑꯃꯃꯝ ꯌꯦꯞꯄꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯑꯅꯤꯗꯨꯅ ꯃꯇꯨꯡꯗꯁꯨ ꯑꯥꯔꯃꯤ ꯀꯦꯝ ꯃꯅꯨꯡꯗ ꯊꯕꯛ ꯁꯨꯕꯒꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯄꯔꯃꯤꯁꯟ ꯑꯃ ꯑꯩꯈꯣꯏꯗꯒꯤ ꯂꯧꯒꯗꯕꯅꯤ ꯃꯁꯤ ꯂꯧꯅꯅꯕ ꯅꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯒꯥꯔꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯂꯣ ꯅꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯄꯔꯃꯤꯁꯟ ꯂꯧꯅꯅꯕ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯇꯛꯁꯤꯜꯂꯛꯈꯤ ꯍꯥꯏꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯑꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯥꯔꯃꯤ ꯀꯦꯝ ꯑꯁꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯑꯌꯥꯕ ꯄꯤꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯃꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯁꯛꯇꯥꯛꯄꯒ ꯂꯣꯏꯅꯅ ꯀꯦꯝ ꯃꯅꯨꯡꯗ ꯁꯨꯔꯤꯕ ꯊꯕꯛꯁꯤꯡꯒꯤꯗꯃꯛ ꯃꯊꯧ ꯇꯥꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯔꯛꯄꯅꯤ ꯃꯁꯤꯗ ꯅꯈꯣꯏꯒꯤ ꯑꯌꯥꯕ ꯂꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯐꯝ ꯑꯁꯤꯕꯨ ꯅꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡ ꯈꯨꯝꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯈꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯑꯅꯤꯗꯨꯒ ꯃꯍꯥꯛꯀ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕꯗ ꯒꯦꯠ ꯅꯝꯕꯔ 3ꯒꯤ ꯄꯣꯁ ꯑꯗꯨꯗ ꯂꯩꯔꯝꯈꯤꯕ ꯀꯃꯥꯟꯗꯔ ꯑꯃ ꯌꯥꯎꯅ ꯑꯥꯔꯃꯤ ꯄꯥꯔꯁꯣꯅꯦꯜ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯟꯅ ꯉꯥꯡꯅ ꯁꯛꯅꯔꯛꯄꯗꯒꯤ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡꯗ ꯄꯥꯎ ꯄꯤꯈꯤ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯑꯥꯔꯃꯤꯒꯤ ꯐꯨꯜ ꯀꯔꯅꯦꯜ ama yauna makok thongbo official sing thomjinaraki tanja adur kuki militants anidunasu makogi kangbu gus pau phonaki adubu army officer yauna personal kya lakpari kuki militants anidugi khongphum khra handoki loina army officer amana makogi junior engineer amada maku sinaduna ayakna purakliba thabak shubugi polam singa simanungna pusinduna thana ba masum masig matungno maku asu engam thokloida mafam dana punana ba pawtak piki maana makatana army gi makok thongbo officer singna pawtak pibigi maana purakhiba cement bag ani amasum nung singa du ke manungda leiba thabak supomda thalmlaba matungna junior engineer aduna makpu kanto sabal dagi police da ASI oiba mi amagi yum manak phaw thinbiraki yum yaraba matungna shakmai gi osi amasum laikai gi mihoi kya laktuna ngasi mongona kuki militants na sathrakhiba thawong singa dugi matangda marik sumna wari sanaki hainasu pawksi sita makatana phongdoraki Makasa tarak po na to papam na kwakta na tumlingi sing thuklaga hatlambagi mayokta GAC semkhre ipuroy buhat pamiyoy sing mihat pagi sayrak phangan biyo yumnam ong biasa tha sigi mga ginungay matung na masagi imong na tumduna leijaba mapa masayaw na miyo sing thuklaga nomoy amasum thang sajina dun miyathi na hatkiba kwakta gi thangdo gi mayokta ngasi miyam gi apun mamipam ama pang thuklaga joint action committee against the brutal killing of Y Pisak, Y Jitenam, Y Prem Kumar Sim Kibulina. Taudo was the lake draba BD personal Yumnam Prem Kumar Giloin be Yumnam Ongbi Asase Kuntragamatuina. Mapuroi Bohat Kibami sing a do hot big Sarak, Subsan Pangan Viewhina, found the crep. Taudo Skimatanga Sitera Kongsang be Limram Lera Community Hall, Miam Giweba Mipum Amapang Tolaga, ZAC Shem Kibani. Now the same level ZAC President Oina Padmavati Bukan Kibaloina, K. Robindro Amasum, K. Ratat Mitaina Co convener Oigani Duga, publicity Tabak Taram Singna, T.S. Romes, T.S. Apungamasum, T. Kishan Puganadi. Wapamasi, Mipamasin Loba Warep Kimatungina, ZACS Siem Lava Matunda, Masigi, Prosidi and a permission of Fundo Kibane. Mount Makatana, ZACS in the Tuan Warep Mapalokre, Warep Singa Sin Kuki terrorist na pamunda tumduna leizaba miyoy sing tamthiba mongda hatlamba bukanim tawwa turubung khul state force matik sana deploy tawwa turubung bangla amasung fogak saw ikhai lengana mok sagumna tangdule taba punsi lehenba thawdo sugi matangna police na lokot case adu CBI sinaba amasung turubung bangla da lekhidraba kuki militant sing haksang sing daidol sandana ba amasung atuba matamna asam rifle sing lathokpa haibna sing mayakhi JSN Loribu Warep Sing Sigi Matung in a Langana Ta Sig Taragatur Nutil Pung Pop Manunda, Tabak Oina Pangtura Dravdi, Lake Drava Ongi Haksang, Laukiro Masum, Numina Sigi Matung the Gidi, Miam Amasum Loop Singer Kusam Naraga, Makal Kagi, Kongzang Sing Sang Silaganaki. Amaram the Lake Drava be the person, Y Prem Kumar Giluna be Yumnam Ongi Asana Fundora Kibita, Yumna Sangalaga Tum the lady Bamibu Hat Big Taudoshi and Inde, Asam rifle sing lady either, Taudo Dukuram the Tokipano Happy Matang inquiries at the Papame, Mapu Royba Lanpam the Shiki oirabadi nuaitaba tawramloidabane dubo tumduna leidingai de miatina hatopihibane maramsina mapuroiba hatpada sinaba mioising adu miatpigi sairak sapsana phangangadabne ki makasa tharakpoina to papamna suchampur mapuroiba leibi nupi ama gang rape tawkhibagi case
ngase ayuktagi mapam punamakta yaningdaba khongjang sangsilagani poirei leimarol Bisnupur Women PS na case lokhat pagka panthadana Susampur Women PS na transfer tawkre Achum na sinduna me ahumda sing district headquarters sing maruwen Kuki sing namna tab mapum sing satkiwa tribal solidarity march loshla pagka panthadana Bisnupur amasum Susampur tainab da lady betorubung banglagi mita yum sing pak na mai tharak padana tana lan horokiba numitumaki numidang waram pung tar uma khairam tarak pada Susampur police station gisu irap lapna dana lady ba khumuzama mitei lekai digi masagi sei kuntra ga rom surabi mapuroi ba lady mitei nupi mabu sharam se satpa Kuki lamhen singna gang rap tawkhibiki mayuk yaningdaba phongdok laduna hayeng ayuk pung 12 tarakpaki mapam punamakta khongjang sangsilagana haina poirei leimarol maira paibi apun Manipur gi president longjop mem chawbina laphokre khuya thongda leiba lop asigi loisangda pangthopa pawgi mifam na mahna ki Kuki theories na me ahumda gang rap tawkhibiki case ma tholakle makoina mitei de sataba thong singa si hojikti lotuna thama yerakna roi mitei nupi bu gang rap tawba haibisi aikoi mama mo oina khang mangamdabana hayeng ayuk pung 12 digi Manipur gi mapam punamakta paksan yaningdu utpigi khongjang sangsilagani Kuki khulai paibising mitei sing ot naiba masumiyat miat mi pun kya satharakli phi thongdaba nupi ani gidi prime minister Narendra Modi na wangang khidubu koktar tumduna leiba mi yum hatpada di mahakna nungaitaba phongdorakhi daiki Paugi mi pumadura saruk yakibi amobagi president wai kunjaranin hai me ahumda mitegi yung kya mai thaduna mitei sing talaklingai gi tanjar Susampur gi khumuzama maitei lekai de masai gi se kuntra gatre surabi mana kiduna selakpada tushin khibani tushinwigi saina kul khang ngen Kuki khulai paiba mari mangana namduna gengrap tawkhibabu poirei leimarol amadi amobana yeningdabu utuna thagdo sigi mayokta khongjang sangsinga doribani Kuki sina gang rap tawbi khraba nupi asi masada aki tujungba kayana ngauduna pothapam khangna leirodorba matungda Bisnupur PS to khalakne mitei nupi di masaki ikai khamnaba manghandaba section leijabane haki me mari da nupi ani da phi thongdaba thogdoki matangdadi India mas Manipur leng ana case lokotuna CBI di sinari maramasna gang rap asisu senaba sing thidokpiduna India mas Manipur leng ana athuba matamda akwa sarakpi gatabne Kanglup Frup Naibigi Thong Satabiaroi, CBI the Sinagadabani, Maramasina, Hayangi Kongsan, Taudosi, case CBI the Sinagadabani Habi Kolau, Lomina Saki. Panmayabri gang rap Taudosi Matana victim or a bit Mita Inupi, Ashimana, Narang Tilpum Mari Makaram Taraka, the Bisnupur District Police, Women Police Station, Oshida, Ayibu walk at Pishlakivani. Complaint report Sigimatunina, Bisnupur Women PS na Pantadana IPC section 376D. 354-120 B amasum 34 gi makada 0 FIR ama register tawduna case lokhat khiduga thawdok thukliba mafam madu Susampur PS ki jurisdiction manungda oibana case asima ngarang Susampur women police station ki officer in charge da transfer tawkhibana haidi makasa tarak poina to papawmana Kuki militant amagi masagi mamang makuna thijaduna bomb khaibada sire Me ahumdagi mitei onsinduna akan melancha tharadiba Kuki militant sina nongmaidagi henduraktuna bomb sizinaba horakpadagi makatana mitei kapsinduna pokhayana ba bomb sing sem saba Kuki militants ama masagi mamang makuna thijaduna makuna sariba bomb pokhayrakpadagi bomb machet singna panduna sire thawdo singa sinu midang pung 10:09 tarakpad Susampur police station gi awangnomda kilometer ama makhairam satlaga leiba toibongi maning thangma sarukta leiba Kuki militant singi bomb Shapam Mama the Tokibini. Talgo Sigi Pauta, Susampur police na BSA personal single loin and a Taudo Topam the sanction doing Yansin Kit, Bom Automoto Kram Pokai, Pokai Pano Hai Bigimaram, Kangana Bonaki, Loin and a Taudo Topam the Lake Kuki militant, Adugi Maming Mata, Kangduna Sonaki, Adobe Taudo Topam the Kanamat and a mark identified Tokiti, Ado Manimo Poliski Honobimatu in a Lake Hidrabi Haksang, Maming Kangdoga postmortem examination Tona with them Susampur District Hospital, Gimok to Kolaga Tam credit. Atau thawdo amadana ngasi numidang pung 10:00 tarakpada Kuki amasung paite khulai paiba masil gi marakta ningai sangdang narakpadi onsinaduna khuthoknabada misimina khara yaukre haidi ado mainam thawdo asigi matangdadi official oiba pawm amasung mariksumu report sing phangmangam khide haidi makasa tarak poina to pawm na Kuki singna nga phawa yen nganu huran ma senna na balakpanati haina kunsuba zat regime kauraga hairakli committee Kuki sing nga phaw yen nganu huran lai gi lesang sidokpa madi yum singi jinga sidura puki bisinga du sena balakna te haina kun suba jar regime kauraga hirak haina lamla ASC United Club Peace and Development Committee gi executive member KS Borsandra na phongdokre Manipur Press Cup ta pangthokiba pawgi mipum aduna ma makha tara duna kibada
Yengang pokpi da lariba kun suba zat regimen hairakibu wafam singa dugi matang yengang pokpi police station satuna osi unadun wari sanaki maduda osina su higher authority aya phangdabadagi aikoi mafam madu sang mangamdre maramduna higher authority da tanabiyu haina phangdoraki maramdi zat regimen su makhoida thangjilakpada natana wafam asi osi gi level da laitre aikoi su mafam asi da shape oiraktre yengang pokpi da lairamba asam rifle singsu July 13 sakre madui mut sinduna kunsuba zat regiment laktung lerakibane golta bi da thokliba yum sidoktuna mad laisanga singbagi jinga koki militant sing pukibasi August 3 kunsuba zat regiment gi karnen thadorokiba stirolamada golta bi da lairiba laisang animak amanga da thokti hairiba wapamasi aramani haurai mai magi laisangi thongi upak phakai dun leibadu photo da yamna mek sing uri hen sumang phongdoke makasa tarak poina sanaleba paksi dige dopa pauna Narendra Modi Parliament warding angkre aduga no confidence motion su maiki kre bedelenga na Manipur ing tapak purak na ba masam sakot hanana bakana honari Narendra Modi ki laiwa awang no pukilam da lairiba lalhobig irang asigi mamadi Congress party ne Manipur Congress no palinge da lalhobana haibadu to torami Mahatma Gandhi ki photo phaw buthet piramde Moirang da leiba Netaji Subhash Chandra Bose ki mitam bom pukhayan duna thuai Tangla record kya thamba library mai thadon ki Imphal gi Iskon Mandir bom langsin no pokhayan ki miyoi kya sian ki government employees ki tolop tangkhai lalhobud lahon ki bedelenga na Manipur ingta purakna bawmasum sakhotna bakana honari Prime Minister Oiramba Pandit Nehru na North East ki state sing sakhotna na bakari storamde Bharat amadi opposition party masana matup uhum thuna kakthat sakhrabani Manipur ki issue khananaba Prime Minister Narendra Modi Lok Sabha mi phamna laknanaba kyara khana haibada takidraba tunanga si opposition namduna makpu parliament lakhankhre Manipur ki issue ki matana wangankre amaramda ma ki lenga ki mathakta pukholakpa thajadaba ki motion andugi work out tawduna maithiba pikre haukiba lepa pupa numita Congress ki deputy leader Gaurav Gogoi house ihan hana mup tawkiba no confidence motion andugi pakunga si Prime Minister Narendra Modi na pikre opposition ki kangbuna nongthoma beren mafam lakthokna na demand tarokhiba singa dagi on na taina bada Union Home Minister Amit Shah gumna Prime Minister Narendra Modi su beren bu kankre beren bu thagala duna beren gi lenga na Manipur ingta pa purakna ba masum sakhona ba kana honari haina Prime Minister na singthakre Lok Sabha da tuan pau gi members na pukhalakhiba wafam singa dugi pakhum piba masum Manipur gi matang na lenga khoi bu wafam kya gi pakhum Prime Minister Narendra Modi na ngasi nungtil pung manga ga minute 10 da pibawkhi adubu mak parliament ki mifam asida saruk gyana na bangasi nungtil pung aniga minute yankhai gatre tabada house thungla kheri opposition congress pu moral siba musum saibanu maki no confidence motion ki pakhumai ki maduna maram orga opposition ki member punamak wa oktoki opposition na piramba ayetpa apanba amata leitraba matamdara prime minister na Manipur thoklibi irang singa sig horakpham Congress na ni haina moral siraki masida sinatana house thoklibi irang si court ki order magi tung lakhibana haina su make sina phungtoki Congress bu moral siratun mak naiki awang no pok ki lamda leiriba lalhobig irang sigi mamadi Congress party ni Manipur Congress na palinge de lalhobuna haibatu to tarami Mahatma Gandhi ki photo phaw the piramde Moirang de leiba Netaji Subhash Chandra Bose ki mitam bom khayan dur thuai ki tang laba record kya thamba library mai thadon ki Imphal gi Iskon Mandir bom langsin dur khayan ki government employees gi tolop tangkhai lalhobuda lahon ki hainus Prime Minister Narendra Modi na Congress ta mathang baral kya marum sikhi bilelenga ku thagala durma naiki hauki be sei tare ist BJP ki lenga klakpari ki Manipur ban block ke laikhitre state assist chokot pagi lambi de sangsilakri khanopok asia ki lepak sang India ga mari fogalak loinana awanopok lamdam si bu chokot pagi lambi de sangsilakri Home Minister Amit Shah na Manipur ki phibam gi matang Lok Sabha na mari sumna tamkhre adubo Manga kalaba opposition ki members na house ki thabak thoram sathandana ba hotna ki haina phongdok lodun Prime Minister na Manipur gi miyam na thajaba pi ki maduri Manipur gi phibam masi han gi phibam na hanjilatuna sakot pagi lambida amuk laklagani Congress to onsilaga Narendra Modi na ki nakoina North East ki emotion khang ngamde ayakti North East yankhai digi ta dana salabani satliba masing si data amanate North East sakot na ba mi yengda yenglaga satpani kumza English nga mga samapan ga yankhai gi taruki Mars mga da Congress na Air Force season adu nongthak gi landar ga misamyam amakhatki madugi saina state asina kawbu leitre hen smangna phongdoki hanigi Prime Minister Jawaharlal Nehru bu leba asigi awanopu state sing sakot hanana ba thabak ama phawa tawram de hen house ta pin da phongdoki Congress lenga ki horakham di North East khudong sa da kaya murum thokwan bane hen spanki house ta Rahul Gandhi na ngarang Bharat ima Manipur da hatokle haina sai khibadu gi pakhum
ꯃꯤꯡꯗꯤ ꯄꯟꯗꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯚꯥꯔꯠ ꯏꯃꯥꯗꯤ ꯅꯈꯣꯏꯅ ꯑꯣꯏꯅ ꯃꯇꯨꯞ ꯑꯍꯨꯝ ꯊꯣꯛꯂꯒ ꯀꯛꯈ꯭ꯔꯕꯅꯤ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤꯕꯁꯤꯡ ꯑꯁꯤ ꯁꯦꯟꯇꯔꯅ ꯆꯞ ꯆꯥꯅ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯏꯪ ꯇꯞꯄ ꯐꯤꯕꯝ ꯑꯃ ꯂꯥꯛꯍꯟꯒꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁꯦꯅꯤꯌꯔ ꯃꯦꯝꯕꯔ ꯑꯙꯤꯔ ꯔꯟꯖꯟ ꯆꯧꯙꯨꯔꯤꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯃꯨꯡ ꯅꯩꯃꯨ ꯇꯥꯅꯕ ꯏꯔꯥꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯃꯅꯤ ꯑꯃꯁꯨꯡ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯕ ꯐꯥꯎꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯁꯚꯥꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯎꯈꯣꯡꯅꯈꯤ नो कॉन्फिडेंस मोशन कन खनरिंगैदा प्राइम मिनिस्टर नरेंद्र मोदी हाउस हेक संगलकपगा अधीर रंजन चौधरी नो कॉन्फिडेंस की मतिक मयासी पार्लियामेंट सुलाग लाउ याखिदबा प्राइम मिनिस्टर हाउस लगहनबा ngamba asini haina पीएम मोदी बु करे नखरे खनबदुर सर 11 दुनो तृणमूल कांग्रेस की एमपी बहुवा मोइत्रा नाकी मणिपुर की इमु नैमु तानब इरांग से बीजेपी की ख्वाइटी की साउब माइथिबमनि अपोजिशन की नो कॉन्फिडेंस मोशन से सेंटर मणिपुर की मताना तुमिना लेबदु थुगाइबनि अमसु लेंगा इंथुनब नते प्राइम मिनिस्टर नरेंद्र मोदी मोशन की पाखुम पीरिंगैदा हाउस की वा आउट तौरब मतुना कांग्रेस की गौरव गोगोय नाकी थाजदब की मोशन की पन्नम अनी खक्तने अहनबद मणिपुर की मियामना जस्टिस फंगनबने दुगा अनीसुबा पीएम मोदी मणिपुर की इशू वांगहनबने मखा सथरकपोइना तुपपौमन नो कॉन्फिडेंस मोशन खनबद मणिपुर की एमपी अनि वांगांखिदबगी जायराम रमेश न करेम नरकले मणिपुर की हौजे हौजे थोकलीब तंगदु लेतादब फिबम सिगी मतांग ओपोजिशन लेंगा सिगी मथक पुखलखिबा नो कॉन्फिडेंस मोशन खनबदा मणिपुर की लोकसभा की मेंबर अनि वा मतंगांग खिदबगी कांग्रेस लुसिंग बुसिंग करेम नखरे कांग्रेस लुसिंग बमसुम हानगी मिनिस्टर जायराम रमेश न ट्विटर थंगलक पोस्ट अमदा मणिपुर की अमख गायरब बीजेपी की लोकसभा की मेंबर अमसुम यूनियन मिनिस्टर ऑफ स्टेट डॉक्टर राजकुमार रंजन बीजेपी ने करीगिदमक वांगांग खुदोंसाबा पीदबनो हाइना करेम नरे लोकसभा नो कॉन्फिडेंस मोशन खनब यूनियन मिनिस्टर मयाम सरुक याखी इशू मणिपुर थोना मणिपुर की इनर पार्लियामेंटरी कंस्टिट्यूएंसी की बीजेपी की एमपी डॉक्टर आर के रंजन वाफम फोंदोनबगी खुदोंचाब पीखिदे हैनसु नोंनखी अमरमद लोकसभा कांग्रेस की एमपी गौरव गोगोई ने पुखलखिब नो कॉन्फिडेंस मोशन अदुगी खनबदा सरुक याखिब कांग्रेस लुसिंग अधीर रंजन चौधरी बीजेपी की लुसिंग मणिपुर की एमपी अनि हाउस असिदा फैमिली अमन आउटर पार्लियामेंटरी कंस्टिट्यूएंसी की डॉक्टर लोरहा फौजे इनर पार्लियामेंटरी कंस्टिट्यूएंसी की डॉक्टर आर के रंजन करीगिदमक मोशन खनबद वाहंगहनदबनो हाइन हंकी पन्म याबद मणिपुर हौजिक थोकलिबि इशू असिगी मतांगना लोकसभा राज्यसभा मणिपुर की लैरिबि एमपी मरीना वाफम अमा फाव फोंदोक लेत्रि एमपी मरी अदुदि राज्यसभा की ओइना महाराष्ट्र लैसेम सनाजाउबा सकनाय रवि बॉक्सर मेरी कॉम यूनियन मिनिस्टर आर के रंजन आउटर मणिपुर पार्लियामेंटरी कंस्टिट्यूएंसी की एमपी लोरहो एस फौजेनी हयेंग अपर हाउस मणिपुर की इशू खनगन हैनसु पाउस मखाताना फोंदोरक्ली मखा चथरकपोइना अतोप पाउमना पुआरी लान इसिनबगी प्रोफेसर यावना मियुहुम एफआईआर लखत्रे मणिपुर की पुआरी लान इसिनब जवाहरलाल नेहरू यूनिवर्सिटी जेएनयू की असिस्टेंट प्रोफेसर अनि इंडियन आर्मी की रिटायर्ड कर्नल की मथक्ता इम्फाल पुलिस स्टेशन एफआईआर लखत्रे एफआईआर फेडरेशन ऑफ हाउमी की जनरल सेक्रेटरी याजिंग बीसी की वाइस प्रेसिडेंट इरा काबी प्रेसिडेंट सपम जादवमनी ने थरखिबा कंप्लेन की मखादे आईपीसी की सेक्शन 120, 121, 123, 153A 200 की मखादे लखतखिबने कंप्लेन अदुदा हाई जेएनयू की सेंटर फॉर हिस्टोरिकल स्टडीज की असिस्टेंट प्रोफेसर जंकोमांग गोइते यूनिवर्सिटी की सेंटर फॉर स्टडीज ऑफ लॉ एंड गवर्नेंस थांखुलाल हाउखिब अनिना इबा The Anglo-Kuki War 1917 to 1919, a frontier uprising realisms during the First World War haina mingthon mulaidik amadi retired lieutenant Colonel Dr. Bijoy Senjina editauba The Anglo-Kuki War haiba laidik singa sina miyam aran wapum kyamrum sanokle Anglo-Kuki War haibasima asengba thokibanate Anglo-Kuki War ko lantham amata Manipur ki puari natranga British ki puari da lekhidri makhoina war ni haiba sidi suknatagi lalhau amakatane haiba lalhau sida kuki furu ki miyoi khra khakna labor corps ki miyoi lo haukibne haiba wapam sikumja english ngama samapan ga taraga trete ki taraga nipan gi administrative report of the Manipur state ki page 2 column 5 make sing yauduna ledibane thaudo sikuki Rebellions nate singinaga komamadi tamgi maitai ni singu furup sing sathaba miyot minai haina mayek singapali masidas natana matamdugi ningthaugi masin manaw thokpa singakham sana jawba ko miye mansu ningthau khuba masingnaba kuki singa sisinaraga lan hokhibigi wari lairi hansu pawsida makhatana phongdorakli aduga hausukuina di myam pawsu matanga se lusinjarage masu myam puna nauba update ngamina saina channels ki mekerigi thamjari